ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯁꯤ ꯃꯤꯒꯤ ꯏꯪꯈꯣꯜꯕꯨꯗꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯝꯍꯥꯡ ꯑꯣꯏꯅ ꯍꯥꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯆꯦꯛ ꯅꯥꯎꯔꯤ ꯀꯥꯞꯄ ꯑꯃꯗꯤ ꯍꯩꯅꯤꯡ ꯍꯦꯛꯄ ꯑꯗꯨꯝ ꯆꯪꯉꯤ꯫ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯁꯨ ꯑꯍꯜ ꯑꯅꯤꯈꯛꯅꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯍꯅꯨꯕꯤ ꯑꯗꯨ ꯂꯩꯈꯤꯗꯕꯒ ꯍꯅꯨꯕ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯄꯣꯠꯂꯣꯏꯁꯤ ꯍꯥꯏꯗꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨ ꯑꯗꯨꯝ ꯄꯣꯠꯂꯣꯏꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯃꯊꯧ ꯃꯉꯝꯗꯨ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯥꯟꯅꯗꯤ ꯃꯐꯝ ꯑꯗꯨ ꯍꯥꯡꯅ ꯂꯝ ꯑꯣꯏꯅ ꯂꯩꯔꯝꯃꯒꯁꯨ ꯆꯪꯕꯗ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕ ꯃꯐꯝꯅꯤ꯫ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯦꯛ ꯄꯣꯠꯂꯣꯏꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯆꯪꯕꯗ ꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗꯁꯨꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯅꯨꯃꯤꯠꯇꯣ ꯕꯕꯥꯅ ꯔꯤꯛꯁꯣ ꯊꯧꯔꯨ ꯍꯜꯂꯛꯑꯒ ꯌꯨ ꯉꯥꯎꯔꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡꯁꯨ ꯆꯨꯔꯝꯗꯥꯏ ꯌꯥꯝꯅ ꯈꯥꯛ ꯂꯥꯎꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯕꯕꯥꯅ ꯌꯨ ꯈꯔ ꯉꯥꯎꯔꯒ ꯁꯨꯝ ꯂꯩꯔꯛꯁꯤꯗ ꯔꯤꯛꯁꯣꯗꯨꯒ ꯁꯨꯝ ꯊꯧꯖꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯔꯝꯗꯥꯏ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜꯗꯨꯒꯤ ꯍꯩꯅꯤꯡ ꯄꯥꯟꯕꯤ ꯑꯃ ꯍꯧꯔꯤꯗꯣ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯍꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯁꯣꯔꯒ ꯂꯦꯞꯄꯒ ꯂꯩꯔꯝꯕꯁꯤ ꯕꯕꯥꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯕꯕꯥꯅ ꯀꯩꯅꯣꯅꯦ ꯑꯩꯅ ꯎꯔꯤꯁꯤꯕꯣ? ꯑꯁꯤꯕꯨ ꯂꯩꯈꯤꯗꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨꯔꯅꯤ? ꯂꯥꯞꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯎꯒꯦ ꯂꯩꯇꯦ꯫ ꯑꯁꯥꯏꯗ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯧꯁꯜꯂꯛꯏ꯫ ꯇꯧꯍꯩꯁꯨ ꯈꯪꯗꯦ ꯇꯧꯍꯩꯗꯦꯁꯨ ꯈꯪꯗꯦ꯫ ꯊꯥꯏꯅ ꯑꯍꯟꯁꯤꯡꯁꯦ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈꯤꯗ꯭ꯔꯦꯗ꯫ ꯃꯤ ꯅꯠꯇ꯭ꯔꯗꯤ ꯑꯁꯤꯗ ꯂꯦꯞꯄꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯕꯕꯥꯅ ꯃꯥꯒꯤ ꯔꯤꯛꯁꯣ ꯃꯅꯥꯛ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯔꯒ ꯑꯗꯥꯏꯗ ꯌꯦꯡꯁꯜꯂꯨꯕꯗ ꯍꯩꯅꯤꯡ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯄꯝꯕ ꯑꯍꯜ ꯍꯅꯨꯕꯤꯗꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒ ꯈꯥꯏꯅꯕ ꯂꯥꯡꯈꯣꯡ ꯈꯣꯡꯕꯥꯟ ꯃꯆꯥ ꯑꯃꯁꯨ ꯆꯦꯜꯂꯤꯕꯅꯤ꯫ ꯕꯕꯥꯁꯨ ꯑꯍꯜ ꯑꯗꯨ ꯃꯥꯡꯈꯤꯕꯗꯨꯗ ꯃꯃꯥꯏ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄꯗ ꯍꯅꯨꯕꯤꯗꯨ ꯕꯕꯥꯒꯤ ꯔꯤꯛꯁꯣꯗ ꯇꯣꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨꯗ ꯃꯁꯥꯗ ꯄꯥꯈꯠꯈꯤꯗꯅ ꯑꯃꯨꯛꯇꯕꯨ ꯎꯔꯥꯎ ꯊꯔꯥꯎꯕꯨ ꯇꯧꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯀꯀꯥ ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ ꯌꯨꯝꯖꯥꯎ ꯑꯃꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯕꯕꯥꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯄꯥꯁꯦ ꯃꯤ ꯑꯃꯨꯛ ꯈꯟꯅꯔꯛꯑꯕ ꯃꯥꯜꯂꯤ꯫ ꯌꯨꯝꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯕ ꯆꯦꯜꯂꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯏꯕꯨꯡꯉꯣ ꯇꯨꯝꯗꯅ ꯂꯩꯔꯅꯨ, ꯍꯧꯒꯠꯂꯣ, ꯅꯄꯥꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯂꯥꯎꯔꯛꯈ꯭ꯔꯤꯕꯗꯨ." ꯑꯩꯅ ꯑꯃꯨꯛ, "ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯈꯨꯠꯂꯥꯎꯗꯨꯗꯤ ꯃꯤ ꯈꯟꯅꯕꯒꯤ ꯃꯥꯟꯗꯦꯗ꯫ ꯕꯕꯥꯁꯦ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯁꯥꯏꯗ ꯑꯩ ꯊꯣꯛꯑꯒ ꯌꯦꯡꯉꯨꯒꯦ." ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯌꯨꯝ ꯃꯅꯨꯡꯗ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯒꯣꯡ ꯒꯣꯡ ꯆꯦꯟꯁꯜꯂꯛꯏ꯫ ꯕꯕꯥꯁꯨ ꯀꯀꯥꯅꯁꯨ, "ꯖꯦꯝꯁ, ꯅꯈꯣꯏ ꯅꯄꯥꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ? ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯁꯤꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯅ?" ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒ ꯑꯩꯒꯅꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯀꯩꯗꯧꯔꯕꯅꯣ, ꯑꯗꯣ ꯑꯃꯨꯛꯇ ꯆꯪꯉꯒ ꯍꯪꯉꯨꯈꯤꯒꯦ꯫ ꯁꯨꯝꯅ ꯏꯃꯥꯒ ꯑꯩꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯍꯥꯟꯅ ꯕꯕꯥꯗ ꯑꯃꯨꯛ ꯀꯩꯗꯧꯕꯤꯔꯒꯦ, ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ ꯀꯟꯅ ꯂꯥꯎꯔꯛꯈꯤꯗꯨ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯂꯩꯍꯧꯔꯦ ꯁꯤꯗ ꯂꯩꯈꯤꯗꯕ ꯏꯅꯦ ꯀꯩꯅꯥꯍꯟꯗꯣ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯊꯣꯛꯎꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯔꯤꯛꯁꯣꯗ ꯑꯃꯨꯛ ꯇꯣꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯁ, ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯗ ꯑꯩꯅ, "ꯏꯃꯥ, ꯀꯩꯅꯣ ꯕꯕꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, "ꯀꯔꯥꯏꯗꯅꯣ ꯊꯣꯛꯎꯔꯤꯕꯣ? ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯌꯨꯗꯣ ꯉꯥꯎꯔꯕꯅꯤꯅ ꯅꯃꯤꯠꯇ ꯀꯩ ꯀꯩꯅꯣ ꯎꯕꯗꯤ ꯅꯠꯇꯦꯀꯣ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯃꯁꯥꯒꯤ ꯈꯔꯁꯨ ꯐꯤꯡꯉꯤ꯫ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯃꯥꯗ, "ꯅꯪ ꯐꯥꯛ ꯂꯥꯎꯅ ꯊꯥꯖꯜꯂꯨꯎꯔꯥ? ꯑꯩ ꯑꯉꯥꯎꯕ꯭ꯔꯥ? ꯑꯩꯅ ꯎꯔꯦ, ꯊꯦꯡꯅꯔꯦ ꯍꯥꯏꯔꯒꯗꯤ ꯊꯦꯡꯅꯔꯦ꯫ ꯊꯥꯖꯗ꯭ꯔꯒ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯊꯣꯛꯎꯁꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯔꯤꯛꯁꯣꯗꯨꯁꯨ ꯏꯟꯁꯜꯂꯛꯎ. ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯊꯣꯛꯄ" ꯍꯥꯏꯔꯛꯏ꯫ ꯕꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯀꯩꯅꯣ ꯕꯕꯥ?" ꯏꯃꯥꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯪꯉꯒ, "ꯑꯁ, ꯅꯣꯏꯁꯤꯗꯤ ꯇꯜꯂꯤꯗ, ꯈꯟꯅꯗꯣꯏꯗ ꯇꯧꯏ꯫ ꯐꯔꯦ, ꯅꯪꯒꯤ ꯔꯤꯛꯁꯣꯗꯨ ꯏꯟꯁꯜꯂꯨꯈꯤꯒꯦ. ꯏꯃꯥ ꯅꯪꯁꯨ ꯆꯪꯉꯨꯔꯅꯨ, ꯃꯥ ꯃꯇꯣꯝꯗ ꯂꯩꯖꯔꯁꯅꯤ. ꯊꯣꯔꯛꯑꯣ, ꯑꯩ ꯃꯥꯒꯤꯗꯣ ꯑꯃꯨꯛꯇ ꯏꯟꯁꯟꯕꯤꯔꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯕꯕꯥꯆꯧꯒ ꯀꯀꯥꯒꯁꯨ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗꯨꯗ ꯃꯈꯣꯏꯅꯁꯨ, "ꯖꯦꯝꯁ, ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, "ꯑꯁ, ꯈꯪꯗꯦꯗ, ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯑꯕꯣꯛ ꯀꯩꯅꯥꯍꯟꯗꯣ ꯕꯕꯥꯅ ꯊꯦꯡꯅꯩ ꯍꯥꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯛꯁꯣ ꯃꯅꯤꯡꯗꯁꯨ ꯇꯣꯡꯍꯧꯏ ꯍꯥꯏ꯫ ꯌꯨ ꯉꯥꯎꯔꯒ ꯄꯣꯍꯥꯏꯗ ꯍꯥꯏꯔꯤꯔꯥ ꯈꯪꯄꯣꯠꯇꯦ꯫
ꯑꯗꯨ ꯀꯀꯥ ꯁꯥꯏꯕꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯣ ꯍꯪꯉꯝꯃꯦ꯫ ꯀꯀꯥꯅ ꯑꯃꯨꯛ ꯖꯦꯝꯁ ꯅꯪ ꯑꯗꯨꯝ ꯊꯣꯛꯎꯔꯣ, ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯁꯦ, ꯌꯨ ꯉꯥꯎꯕꯗꯨꯗ ꯀꯩꯅꯣ ꯎꯔꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯏꯗ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯝꯗ꯭ꯔꯦ, ꯕꯕꯥꯒꯤ ꯔꯤꯛꯁꯣ ꯑꯗꯨ ꯏꯟꯁꯤꯜꯂꯛꯅꯕ ꯊꯣꯔꯛꯏ꯫ ꯐꯅ ꯕꯕꯥꯅ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯋꯣꯏꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯣꯏꯗꯕꯕꯨ ꯑꯣꯏꯒꯦꯔꯥ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯏꯁꯥꯗ ꯈꯤꯇꯪꯗꯤ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯦ꯫ ꯑꯗꯨꯒ ꯑꯗꯥꯏꯗꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯦꯛ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕꯗꯨꯗꯒꯤꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣꯝꯗꯤ ꯇꯧꯔꯕꯅꯦ꯫ ꯂꯥꯞꯇꯪꯅ ꯕꯕꯥꯒꯤ ꯔꯤꯛꯁꯣꯗꯣ ꯑꯩꯅ ꯌꯦꯡꯉꯝꯃꯦ꯫ ꯃꯗꯨꯗ ꯔꯤꯛꯁꯣ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯇꯣꯡꯕ ꯎꯔꯝꯗꯦ꯫ ꯀꯤꯅ ꯑꯩꯁꯤ ꯔꯤꯛꯁꯣꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯔꯤꯛꯁꯣꯗꯣ ꯏꯜꯂꯛꯀꯦ ꯇꯧꯔꯛꯄꯗ ꯇꯞꯅ ꯕꯕꯥꯒꯤ ꯔꯤꯛꯁꯣꯗꯣ ꯑꯩꯅ ꯊꯦꯡꯗ꯭ꯔꯤꯉꯩ ꯃꯅꯤꯡ ꯍꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠꯇꯨꯗꯤ ꯏꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯇꯥꯞ ꯂꯥꯎꯅ ꯔꯤꯛꯁꯣꯗꯣ ꯄꯥꯏꯔꯒ ꯌꯨꯝꯗꯩꯁꯦ ꯄ꯭ꯔꯞ ꯏꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗꯨꯗ ꯈꯥꯝꯃꯝꯃꯤ꯫ ꯅꯣꯡꯁꯨ ꯑꯃꯨꯛ ꯈꯥꯜꯂꯛꯄꯗ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ꯫ ꯏꯃꯨꯡꯗꯩꯁꯨ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯏꯃꯥ, ꯕꯕꯥꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯗꯦꯗ ꯅꯪꯕꯨ ꯆꯪꯉꯨꯔꯅꯨ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯅ ꯑꯩꯗꯤ ꯆꯪꯗ꯭ꯔꯦ꯫ ꯑꯗꯨ ꯃꯥꯒꯤ ꯔꯤꯛꯁꯣꯗꯨꯗꯤ ꯏꯟꯁꯤꯟꯕꯤꯔꯛꯑꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯏꯃꯥ ꯑꯩ ꯏꯟꯁꯤꯜꯂꯛꯑꯕꯅꯦ꯫ ꯑꯗꯣ ꯉꯁꯥꯏ ꯃꯐꯝꯁꯦ ꯏꯃꯥ ꯀꯩꯅꯣꯝꯗꯤ ꯏꯇꯧ ꯇꯧꯏꯀꯣ꯫ ꯍꯧꯖꯤꯛ ꯑꯩꯅ ꯊꯣꯛꯎꯕꯗ ꯕꯕꯥꯒꯤ ꯔꯤꯛꯁꯣꯁꯦ ꯏꯟꯁꯤꯜꯂꯛꯀꯦ ꯇꯧꯔꯛꯄꯗ ꯔꯤꯛꯁꯣꯁꯦ ꯇꯞꯅ ꯃꯅꯤꯡ ꯍꯟꯕꯗꯧꯅ ꯇꯧꯏ꯫ ꯑꯁꯤꯒꯤ ꯑꯙꯥ ꯃꯣꯔꯥ ꯑꯅꯤꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛꯇ ꯊꯣꯛꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯁꯨ ꯌꯥꯗꯦ, ꯇꯟꯕꯨ ꯇꯜꯂꯦ ꯑꯁꯥꯏꯁꯦ ꯊꯣꯛꯀꯗꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯦꯛ ꯀꯩꯅꯣ ꯑꯍꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯃꯤ ꯇꯥꯅꯤ ꯑꯗꯨ ꯅꯆꯟꯅꯨꯄꯤꯁꯨ ꯇꯨꯝꯃꯝꯈꯤꯅꯤ, ꯅꯄꯥꯒ ꯑꯉꯥꯡꯗꯨꯒ ꯄꯨꯟꯅ ꯍꯧꯗꯣꯛꯄꯤꯔꯛꯎ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯏꯃꯥ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯁꯨ ꯀꯟꯅ ꯈꯥꯛꯄꯅꯤꯅ ꯅꯨꯃꯤꯠꯇꯨ ꯃꯩꯁꯨ ꯄꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤ꯫ ꯃꯩ ꯃꯨꯠꯈꯤꯕꯗꯨꯗ ꯕꯕꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯃꯨꯛ ꯃꯆꯤꯟ ꯊꯤꯗꯨꯅ ꯀꯩꯅꯣ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯗ ꯏꯃꯥ ꯃꯩ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ, ꯑꯗꯣ ꯑꯩꯈꯣꯏ ꯀꯦꯟꯗꯜꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯣ? ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯥꯏꯔꯤ ꯕꯕꯥꯒꯤ ꯀꯥꯗ ꯃꯩ ꯑꯃꯠꯇ ꯊꯥꯟꯕꯤꯔꯨꯁꯨ, ꯑꯁꯤ ꯃꯩ ꯃꯝꯕ ꯌꯥꯗꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯇꯤꯚꯤ ꯃꯈꯥꯗꯒ ꯃꯇꯦꯛ ꯃꯌꯥ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ, ꯏꯃꯥꯗꯤ ꯃꯩ ꯃꯨꯠꯅꯤ ꯈꯪꯗꯕꯅꯤꯅ ꯀꯦꯟꯗꯜꯒ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ, ꯆꯠꯂꯣ ꯅꯪ ꯃꯥꯔꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏꯁꯦ ꯇꯜꯂꯕꯅꯤꯀꯣ ꯑꯩꯁꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ꯫ ꯑꯗꯨꯝꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯊꯝꯃꯤꯕ ꯇꯦꯕꯜ ꯃꯈꯥꯗꯨꯗ ꯀꯦꯟꯗꯜ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯀꯦꯟꯗꯜ ꯃꯇꯦꯛ ꯑꯃꯈꯛ ꯇꯤꯚꯤ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯐꯨꯡꯀꯠꯂꯒ ꯕꯕꯥꯒꯤ ꯀꯥꯗ ꯑꯩꯅ ꯊꯥꯟꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯅꯃꯥꯗꯤ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ? ꯆꯥꯛꯇꯣ ꯁꯠ ꯊꯤꯗꯣꯔꯛꯑꯣ ꯍꯥꯏꯌꯨꯅꯦ, ꯆꯥꯛ ꯂꯥꯝꯃꯤꯅꯦ, ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛꯁꯤ ꯍꯨꯃꯥꯡ ꯇꯥꯕ ꯑꯋꯥꯕ ꯊꯕꯛꯅꯤ, ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯁꯦ ꯍꯦꯛꯇ ꯁꯥꯎꯍꯜꯂꯛꯏꯁꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯉꯥꯏꯍꯥꯛꯇꯗꯤ ꯉꯥꯏꯕ ꯌꯥꯗ꯭ꯔꯣ? ꯆꯥꯛ ꯊꯤꯒꯦ ꯇꯧꯔꯤꯉꯩ ꯃꯩꯁꯦ ꯑꯃꯨꯛ ꯃꯨꯠꯊꯣꯛꯈ꯭ꯔꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯃꯩ ꯂꯥꯛꯄ꯭ꯔꯅ ꯑꯗꯨꯒ ꯆꯥꯔꯁꯤ, ꯍꯦꯛꯇ ꯒꯤ ꯇꯛꯂꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯑꯒ ꯏꯃꯥ ꯃꯩꯁꯤꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ, ꯕꯕꯥꯗꯤ ꯍꯧꯔꯛꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯍꯧꯔꯦ, ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ꯫ ꯑꯗꯨ ꯀꯝꯗꯧꯅꯤ ꯃꯥꯒꯤ ꯀꯥꯗ ꯊꯥꯜꯍꯧꯔꯤꯕ ꯀꯦꯟꯗꯜ ꯑꯗꯨꯁꯨ ꯃꯇꯦꯛꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯨꯠꯈ꯭ꯔꯅꯤ, ꯏꯃꯥ ꯅꯪ ꯊꯣꯛꯎꯔꯣ ꯀꯦꯟꯗꯜ ꯂꯩꯔꯨꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯅ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ, ꯑꯗꯨ ꯅꯪ ꯀꯣꯛ ꯊꯣꯛꯎꯔꯣꯗꯅ ꯅꯈꯣꯡ ꯅꯌꯥ ꯌꯥꯡꯕ ꯅꯪ ꯑꯣꯏꯅ, ꯏꯃꯥꯅ ꯆꯠꯂꯒꯗꯤ ꯀꯨꯏꯔꯅꯤ, ꯏꯃꯥ ꯄꯩꯁꯥ ꯄꯤꯒꯦ ꯅꯪ ꯁꯠ ꯂꯥꯎꯅ ꯊꯣꯛꯎꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯑꯩꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯛꯎꯀꯣ ꯍꯥꯏꯔꯤꯔꯣ, ꯄꯦꯜꯂꯦꯗꯀꯣ ꯄꯤꯔꯛꯑꯣ ꯄꯩꯁꯥꯗꯣ ꯑꯩ ꯂꯩꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯁꯦ ꯏꯃꯥꯗꯒꯤ ꯂꯨꯄꯥ 10 ꯂꯧꯔꯒ ꯀꯦꯟꯗꯜꯗꯨ ꯂꯩꯔꯨꯅꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯤꯖꯗꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯂꯩꯔꯛ ꯃꯇꯣꯟ ꯌꯧꯕꯐꯥꯎ ꯍꯣꯠꯇꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯟꯗꯜ ꯑꯗꯨ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯗ ꯃꯩꯅꯒ ꯃꯨꯠꯄꯒ ꯑꯩꯈꯣꯏ ꯂꯩꯔꯛ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛꯇꯕꯨ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯃꯤꯁꯨ ꯀꯌꯥ ꯇꯥꯗ꯭ꯔꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯂꯩꯔꯛ ꯑꯗꯨꯁꯨ ꯃꯤ ꯑꯃꯠꯇ ꯆꯠꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯁꯦ ꯂꯩꯔꯛ ꯃꯇꯣꯟꯗꯒꯤ ꯍꯣꯠꯇꯅ ꯑꯩꯁꯦ ꯌꯨꯝ ꯌꯧꯅꯕ ꯀꯦꯟꯗꯜꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯦꯟꯁꯜꯂꯛꯏ꯫ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯗ ꯃꯃꯥꯡꯗ ꯕꯕꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯍꯩꯅꯤꯡ ꯄꯥꯟꯕꯤ ꯃꯍꯧꯕꯗꯨ, ꯃꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯍꯅꯨꯕꯤ ꯑꯃ ꯃꯨꯁꯤ ꯂꯦꯞꯄꯒ ꯂꯩꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯎꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯗꯨ ꯎꯖꯔꯒꯁꯨ ꯉꯥꯏꯍꯥꯛꯐꯥꯎ ꯑꯗꯥꯏꯗ ꯂꯩꯊꯔꯝꯗꯦ꯫ ꯌꯨꯝ ꯃꯅꯨꯡ ꯇꯝꯅ ꯑꯩꯁꯦ ꯒꯣꯡ ꯄꯥꯈꯠꯅ ꯆꯦꯟꯁꯜꯂꯛꯏ꯫ ꯑꯩꯅ ꯋꯥꯅ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯕꯗꯨꯗ ꯏꯃꯥꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩ ꯊꯣꯛꯄ ꯇꯜꯂꯤ ꯍꯥꯏꯗꯅ, ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯑꯆꯨꯝꯕꯅꯦ, ꯁꯤꯒꯤ ꯍꯩꯅꯤꯡ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯔꯦ, ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯔꯛꯑꯕꯅꯦ, ꯑꯁ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯉꯥꯏꯈꯣꯁꯦ ꯑꯃꯨꯛꯇ ꯀꯩꯁꯨ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ, ꯄꯨꯡꯄꯥꯗ ꯄꯥꯈꯠꯀꯅꯨ ꯅꯁꯥꯗꯨ, ꯌꯦꯡꯉꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯋꯥꯈꯜꯁꯤꯅ ꯁꯨꯝ ꯀꯤꯁꯟꯕ ꯍꯦꯜꯂꯤꯉꯩ ꯀꯤꯕꯁꯨ ꯁꯨꯝ ꯍꯦꯟꯀꯠꯂꯛꯀꯅꯤ꯫ ꯃꯤ ꯎꯠ ꯑꯣꯟꯗꯅ ꯂꯩꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯁꯤꯈ꯭ꯔꯕ ꯑꯍꯜ ꯑꯗꯨꯕꯨ
ꯑꯗꯨꯗ ꯀꯃꯥꯏꯅ ꯊꯣꯔꯛꯍꯧꯗꯣꯏꯅꯣ? ꯀꯦꯟꯗꯜꯗꯣ ꯄꯤꯔꯛꯑꯣ, ꯏꯃꯥ ꯃꯩ ꯁꯨꯈꯠꯂꯛꯀꯦ. ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯏꯆꯥꯁꯤꯗꯤ. ꯏꯃꯥꯒꯤ ꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯌꯨ, ꯀꯤꯕ ꯑꯗꯨꯝ ꯐꯔꯗꯕꯅꯤ. ꯃꯩꯅꯒ ꯃꯝꯕꯒ ꯑꯗꯨꯒꯤ ꯇꯧꯕ ꯑꯣꯏꯔꯤꯅꯤ. ꯏꯃꯨꯡꯗ ꯁꯣꯔ ꯃꯄꯤ ꯍꯣꯟꯒꯅꯨ, ꯐꯠꯇꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯩꯁꯨ ꯐꯅ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯀꯤꯒꯅꯣ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯝꯗꯦ꯫ ꯏꯃꯥꯅ ꯀꯦꯟꯗꯜꯗꯨ ꯆꯨꯈꯠꯂꯒ ꯆꯥꯛ ꯊꯤꯗꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯃꯊꯪ ꯃꯊꯪ ꯆꯥꯛ ꯆꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯀꯥꯔꯒ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗꯤ ꯇꯨꯝꯅꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯑꯍꯤꯡꯗ ꯍꯩꯊꯈ꯭ꯔꯕ ꯈꯪꯗꯦ, ꯅꯣꯡ ꯇꯥꯈꯤꯕꯒ ꯑꯩꯁꯨ ꯑꯃꯠꯇ ꯇꯥꯍꯧꯗꯦ꯫ ꯀꯤꯗꯅ ꯑꯩꯁꯨ ꯉꯟꯇꯥꯅ ꯇꯨꯝꯈꯤꯕꯗꯨꯗ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯉꯔꯥꯡ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯣꯝꯗ ꯆꯠꯂꯒ ꯌꯦꯡꯉꯨꯏ꯫ ꯑꯩꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯉꯥꯏꯍꯥꯛ ꯃꯪꯒꯣꯟꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯀꯀꯥ ꯕꯥꯖꯤ ꯍꯣꯏꯁꯨ ꯃꯣꯏꯁꯨ ꯑꯌꯨꯛꯀꯤ ꯁꯨꯃꯥꯡꯗ ꯊꯣꯡꯅꯔꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯅꯕ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯖꯧꯀꯣ, ꯁ꯭ꯋꯥꯏꯗ ꯊꯣꯛꯄ ꯍꯧꯔꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯁꯦ ꯑꯃ ꯃꯊꯦꯡ ꯂꯝꯗ ꯃꯤ ꯊꯤꯟꯕ ꯑꯗꯨꯝ ꯆꯠꯂꯤꯅꯤ꯫ ꯑꯗꯨꯗꯩꯗꯤ ꯀꯌꯥ ꯀꯤꯒꯟꯗꯦ꯫ ꯑꯗꯣ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯅꯨꯡꯊꯤ ꯅꯣꯡꯕ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ꯫ ꯑꯗꯨꯗ ꯊꯣꯔꯛꯏꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯣꯔꯦꯟꯗꯩꯗꯤ ꯑꯩꯁꯨ ꯑꯁꯥꯏꯁꯦ ꯃꯥꯏꯒ ꯑꯣꯟꯁꯜꯂꯒ ꯌꯦꯡꯖꯔꯔꯣꯏ, ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯌꯨꯝꯗ ꯊꯧꯖꯜꯂꯛꯑꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯆꯧꯅ ꯑꯃꯨꯛ, ꯍꯦ ꯇꯥꯅꯤꯡꯗꯦ, ꯑꯣꯏꯗ ꯄꯥꯗꯕ ꯑꯉꯥꯡꯁꯤꯡ ꯇꯥꯔꯒ ꯑꯋꯣꯏꯕ ꯑꯣꯏꯅ ꯂꯧꯈꯤꯅꯤ꯫ ꯌꯨꯗꯨꯗ ꯊꯛꯇꯅ ꯌꯨꯝꯗ ꯍꯜꯂꯛꯎ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯃ ꯃꯊꯦꯡ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯏ, ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯇ ꯀꯔꯤꯁꯨ ꯊꯦꯡꯅꯗꯦ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯣꯏꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯗꯣꯏ ꯅꯠꯇꯦ, ꯑꯃꯨꯛ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯊꯤ ꯅꯨꯃꯪꯕ ꯅꯨꯃꯤꯠꯇꯨ ꯈꯛꯇꯗꯅꯤ ꯊꯦꯡꯅꯗꯣꯏꯁꯤ꯫ ꯏꯕꯨꯡꯉꯣ ꯉꯔꯥꯡ ꯏꯄꯥꯕꯨ ꯆꯥꯛ ꯆꯥꯈꯤꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯆꯥꯈꯤꯗꯨꯗꯤ ꯕꯕꯥ, ꯅꯪꯁꯨ ꯌꯥꯗ꯭ꯔꯦ ꯀꯣꯛꯇꯣ꯫ ꯑꯌꯨꯛꯇ ꯕꯤꯔꯤ ꯑꯃ ꯊꯛꯆꯜꯂꯒ ꯃꯅꯝꯗꯣ ꯌꯥꯝꯅ ꯅꯝꯊꯤ꯫ ꯑꯩꯁꯨ ꯉꯔꯥꯡꯗꯣ ꯗꯨꯀꯥꯟ ꯑꯃꯨꯛ ꯊꯣꯛꯏ, ꯑꯗꯨꯗ ꯀꯩꯅꯣ ꯈꯪꯗꯦ, ꯑꯩꯅꯁꯨ ꯍꯩꯅꯤꯡ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯏ, ꯃꯗꯨ ꯑꯩꯅꯁꯨ ꯎꯔꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ, ꯇꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯑꯁꯤꯗ ꯊꯣꯛꯄ ꯍꯧꯔꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯆꯧꯅ ꯑꯃꯨꯛ, ꯖꯦꯝꯁ ꯅꯪꯁꯨ ꯅꯄꯥꯒ ꯃꯥꯟꯅꯔꯕ꯭ꯔꯥ? ꯆꯠꯂꯣ, ꯇꯨꯝꯕ ꯍꯧꯒꯠꯂꯒꯗꯤ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯎꯔꯣ, ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯡꯁꯨ ꯃꯪꯗꯦ, ꯑꯗꯨꯅ ꯕꯕꯥꯅ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯃꯠꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯅꯣꯡꯃꯪꯗꯕ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯅꯨꯃꯤꯠꯇꯨꯁꯨ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠꯅꯤ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ꯫ ꯑꯗꯨꯗ ꯕꯕꯥꯗꯤ ꯉꯟꯇꯥꯅ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯀꯥꯁꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯨꯔꯒ ꯌꯨ ꯆꯥ ꯈꯔ ꯊꯛꯑꯒ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯀꯀꯥꯁꯨ ꯑꯃꯨꯛ ꯐꯥꯎ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕꯅꯤꯅ ꯃꯁꯥꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯁꯨꯝ ꯂꯩꯔꯛꯇꯒꯤ ꯆꯪꯉꯛꯄꯁꯤꯗ ꯍꯟꯗꯛꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥ ꯆꯞ ꯆꯥꯅ ꯍꯧꯔꯤꯕ ꯆꯤꯒꯣꯡ ꯂꯩ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯑꯍꯜ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯁꯦ ꯀꯀꯥꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯀꯥꯅ ꯈꯜꯂꯤꯕꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯑꯗꯥꯏꯗ ꯁꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯄꯔꯞ ꯀꯀꯥ ꯂꯥꯛꯄꯗꯨꯗ ꯑꯗꯥꯏꯗ ꯂꯦꯞꯄꯝꯕ ꯑꯍꯜ ꯑꯗꯨ ꯂꯥꯡꯈꯣꯡ ꯑꯗꯨꯗ ꯁꯠ ꯂꯥꯎꯅ ꯀꯥꯟꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯪꯈꯤ ꯍꯥꯏ꯫ ꯀꯀꯥꯁꯨ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯁꯥꯗ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯈꯤꯗꯅ ꯃꯥꯁꯨ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯀꯀꯥꯅꯗꯤ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡꯗꯨ ꯀꯅꯥꯗꯁꯨ ꯋꯥꯔꯤ ꯂꯤꯊꯣꯛꯑꯝꯗꯦ꯫ ꯕꯕꯥ ꯀꯀꯥ ꯊꯦꯡꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯕꯕꯥꯆꯧ, ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯈ꯭ꯋꯥꯏ ꯑꯍꯟꯁꯤꯗ ꯉꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨ ꯊꯦꯡꯅꯗ꯭ꯔꯤꯕꯁꯤ꯫ ꯕꯕꯥꯆꯧꯗꯤ ꯌꯨ ꯊꯛꯇꯦ, ꯑꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯨꯔꯒ ꯃꯇꯝ ꯑꯅꯝꯕꯅ ꯌꯨꯝꯗ ꯑꯗꯨꯝ ꯉꯟꯅ ꯍꯟꯖꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯕꯕꯥꯆꯧꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯂꯝ ꯑꯔꯥꯞꯄ ꯑꯃꯗ ꯊꯤꯜꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯕꯕꯥꯆꯧꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯍꯦꯛ ꯌꯧꯁꯜꯂꯛꯄꯒ ꯑꯍꯜ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯏꯕꯣꯆꯧ ꯂꯨꯍꯣꯡꯕ ꯆꯠꯂꯨꯔꯤꯔꯥ ꯍꯥꯏꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯆꯧꯁꯨ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯑꯣ ꯃꯥꯅꯦ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯕꯕꯥꯆꯧꯁꯨ ꯃꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯄ ꯃꯈꯩ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯀꯧꯔꯛꯑꯝꯃꯤꯗꯣ ꯍꯥꯏꯗꯅ ꯃꯥꯒꯤ ꯄꯤꯈ꯭ꯔꯥꯎꯗꯒꯤ ꯃꯩꯈꯦꯠ ꯑꯃ ꯂꯧꯊꯣꯛꯑꯒ ꯊꯣꯡꯒꯥꯟꯗ ꯃꯁꯥꯗꯨ ꯃꯩ ꯌꯣꯛꯊꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯞ ꯄꯥꯈꯠꯅ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯏꯃꯥꯕꯣꯛꯅꯁꯨ ꯕꯕꯥꯆꯧꯅ ꯄꯥꯈꯠꯅ ꯆꯪꯉꯛꯄꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯕꯕꯥꯆꯧꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯩꯅꯣ ꯈꯪꯗꯦꯅꯦ, ꯍꯧꯖꯤꯛ ꯑꯩꯅ ꯊꯣꯡꯒꯥꯟꯁꯤ ꯌꯧꯁꯜꯂꯛꯄꯗ ꯇꯨꯡꯗꯒꯤ ꯑꯍꯜ ꯑꯃꯅ ꯑꯩꯒꯤ ꯃꯤꯡꯒꯁꯤ ꯌꯥꯝꯅ ꯈꯪꯅ ꯂꯨꯍꯣꯡꯕ ꯆꯠꯂꯨꯔꯤꯔꯥ ꯍꯥꯏꯗꯅ ꯀꯧꯔꯛꯏ꯫ ꯑꯩꯁꯨ ꯑꯩ ꯃꯁꯛ ꯈꯪꯕ ꯃꯤ ꯃꯥꯜꯂꯨꯗꯅ ꯍꯣꯏ ꯆꯠꯂꯨꯏꯅꯦ ꯍꯥꯏꯗꯅ ꯇꯨꯡ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯣꯍꯦꯟꯅꯁꯨ ꯍꯥꯏꯈꯤꯗꯅ ꯑꯗꯣ ꯇꯁꯦꯡꯅ ꯑꯁꯥꯏꯗ ꯊꯣꯛꯑꯕ ꯈꯪꯗ꯭ꯔꯦꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯆꯧꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯏꯃꯥꯕꯣꯛꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯕꯣꯛꯅ ꯑꯃꯨꯛ, ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨ ꯀꯕꯣꯛ ꯑꯗꯨ ꯍꯨꯟꯗꯣꯛꯈ꯭ꯔꯣ, ꯆꯥꯕꯗ ꯃꯤꯇꯥ ꯈꯝꯗꯥꯔꯝꯃꯒꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯜꯂꯅꯤ, ꯍꯨꯟꯗꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯆꯧꯅ ꯑꯃꯨꯛ, ꯑꯩꯈꯣꯏ ꯆꯥꯕ ꯇꯜꯂꯒꯅ ꯑꯉꯥꯡꯁꯤꯡꯗ ꯄꯤꯖꯧ,
ꯑꯩꯈꯣꯏ ꯖꯦꯝꯁ ꯍꯣꯏꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯕꯣꯛꯅꯁꯨ ꯍꯣꯏ ꯍꯣꯏ ꯃꯈꯣꯏ ꯆꯥꯛ ꯆꯥꯔꯝꯈꯤꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤꯉꯩ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯦ ꯑꯩꯈꯣꯏꯒꯤꯗ ꯆꯪꯉꯛꯏ꯫ ꯏꯃꯥꯅꯁꯨ ꯏꯆꯦ ꯆꯪꯉꯣ ꯐꯝꯃꯣ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯏꯃꯥꯕꯣꯛꯅ ꯑꯃꯨꯛ ꯑꯣ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯊꯣꯡꯉꯤꯕꯣ? ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯇꯣꯛꯄ ꯀꯨꯏꯗ꯭ꯔꯤ꯫ ꯑꯗꯣꯁꯦ ꯀꯕꯣꯛꯁꯦ ꯅꯈꯣꯏ ꯅꯇꯩꯅ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯗ ꯄꯨꯔꯛꯄ ꯀꯕꯣꯛꯅꯤ꯫ ꯃꯁꯤ ꯏꯆꯥꯁꯤꯡꯗꯤ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯆꯥꯔꯔꯣꯏ꯫ ꯅꯣꯏ ꯆꯥꯔꯣ ꯑꯉꯥꯡꯁꯤꯡ ꯄꯤꯖꯧ ꯍꯥꯏꯗꯅ ꯄꯤꯔꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯀꯕꯣꯛꯇꯨ ꯏꯆꯟꯅꯨꯄꯤꯗ ꯃꯥꯗꯤ ꯑꯉꯥꯡꯅꯦꯅ ꯄꯤꯕꯤꯔꯛꯑꯝꯃꯤ꯫ ꯏꯃꯥꯕꯣꯛꯅꯁꯨ ꯋꯥꯔꯤꯗꯨ ꯏꯃꯥꯗ ꯇꯝꯅ ꯇꯝꯅ ꯂꯤꯕ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯨꯍꯦꯟꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯑꯩ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ ꯂꯥꯛꯄꯅꯤ꯫ ꯌꯦꯡꯉꯨ ꯅꯈꯣꯏ ꯅꯇꯩꯅ ꯂꯨꯍꯣꯡꯕ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯣꯡꯒꯥꯟꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯅꯈꯣꯏ ꯅꯇꯩꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯃꯤꯡꯒ ꯀꯧꯔꯛꯑꯒ ꯂꯨꯍꯣꯡꯕ ꯆꯠꯂꯣꯏꯔꯣ ꯍꯥꯏꯗꯅ ꯃꯤ ꯑꯃꯅ ꯍꯪꯉꯛꯏ ꯍꯥꯏ꯫ ꯑꯗꯨꯁꯨ ꯑꯍꯟꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏ꯫ ꯑꯗꯨꯗ ꯅꯈꯣꯏ ꯅꯇꯩꯅꯁꯨ ꯃꯥꯁꯨ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯑꯩꯈꯣꯏ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯗꯅ ꯈꯨꯝꯃꯨꯔꯕ ꯃꯥꯜꯂꯤ꯫ ꯀꯣꯟꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯥꯏ꯫ ꯍꯧꯖꯤꯛꯋꯥꯏꯗ ꯀꯧꯔꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯒꯦ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯃꯄꯥꯒ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯥꯏꯕꯗꯨꯗ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯩꯅꯁꯨ ꯊꯦꯡꯅꯔꯕꯅꯤꯅ ꯑꯗꯨꯗꯤ ꯆꯨꯝꯂꯝꯃꯅꯤ꯫ ꯑꯗꯣ ꯏꯆꯦ ꯑꯁꯤꯕꯨ ꯏꯅꯦ ꯀꯩꯅꯥꯍꯟꯁꯨ ꯄꯣꯂꯣꯏꯈꯤꯕꯗꯨꯗ ꯇꯧꯔꯤꯖꯥꯔꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯕꯣꯛꯅ ꯑꯃꯨꯛ ꯈꯪꯗꯦ ꯑꯗꯨꯒꯤꯔꯁꯨ ꯕꯕꯥꯁꯨ ꯋꯥꯔꯤꯗꯣ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯊꯣꯔꯛꯑꯒ ꯏꯇꯩꯃ ꯗꯗꯥꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤꯔꯣ? ꯇꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯇꯁꯦꯡ ꯊꯦꯡꯅꯔꯨꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯁꯥꯏꯗ ꯊꯣꯛꯄꯗ ꯃꯩ ꯑꯃꯃꯝ ꯄꯨꯔꯒ ꯊꯣꯛꯇ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯍꯣꯏ ꯑꯗꯨꯁꯨ ꯇꯧꯁꯤ꯫ ꯑꯗꯣ ꯊꯣꯡꯒꯥꯟ ꯃꯄꯥꯁꯦ ꯃꯝꯁꯨ ꯌꯥꯝꯅ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯄꯩꯁꯥ ꯈꯔ ꯈꯥꯏꯅꯔꯒ ꯃꯩ ꯕ꯭ꯂꯕ ꯃꯆꯥ ꯑꯃꯇ ꯊꯥꯟꯁꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯁꯥꯏꯁꯦ ꯍꯦꯛ ꯌꯧꯔꯛꯄꯗ ꯎꯆꯤ ꯍꯧꯗꯣꯡꯅ ꯁꯣꯠ ꯁꯥꯠ ꯇꯧꯔꯛꯄꯗ ꯋꯥꯈꯟꯗ ꯀꯩꯀꯩꯅꯣ ꯄꯨꯈꯟꯗ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯩ ꯕ꯭ꯂꯕ ꯑꯃꯇ ꯊꯥꯟꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯕꯣꯛꯅ ꯃꯈꯣꯏ ꯃꯈꯣꯏ ꯅꯨꯄꯥ ꯃꯁꯦꯟ ꯇꯧꯖꯅꯤ꯫ ꯑꯗꯣ ꯅꯈꯣꯏ ꯅꯇꯩꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯪꯉꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯫ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯄꯥꯁꯨ꯫ ꯑꯗꯣ ꯃꯈꯣꯏ ꯀꯩꯁꯨꯝꯗꯤ ꯇꯧꯗꯦ꯫ ꯁꯨꯝ ꯑꯁꯥꯏꯗ ꯄꯣꯂꯣꯏꯁꯟꯈꯤꯕꯗꯨꯗ ꯊꯣꯔꯛꯄ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯕꯣꯛꯁꯤꯡ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯅ ꯏꯆꯟꯅꯨꯄꯤꯗꯤ ꯀꯕꯣꯛꯇꯨ ꯆꯥꯔꯨꯔꯕꯖꯥꯠꯅꯤ꯫ ꯑꯍꯤꯡꯗ ꯑꯉꯥꯡꯗꯨ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯃꯁꯥꯗꯣ ꯃꯌꯣꯛꯊꯣꯛꯄꯤꯕꯗꯒꯤ ꯀꯞꯄꯝꯕꯗꯣ ꯈꯔꯗꯤ ꯐꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯉꯥꯡꯗꯨ ꯃꯁꯥꯗꯣ ꯁꯥꯒꯠꯂꯒ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯕꯕꯥꯆꯧꯒꯤ ꯀꯕꯣꯛꯇꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨꯅ ꯃꯤꯇꯥ ꯈꯝꯗꯥꯈ꯭ꯔꯕ ꯊꯨꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯏꯃꯥꯕꯣꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯥꯎ ꯍꯥꯏꯗꯅ ꯄꯤꯁꯜꯂꯝꯕꯗꯨꯗ ꯏꯆꯟꯅꯨꯄꯤꯅ ꯆꯥꯔꯨꯕꯗꯨꯗ ꯑꯉꯥꯡꯗꯨ ꯅꯥꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅ ꯂꯩꯇ ꯂꯣꯛ ꯂꯩꯍꯧꯒꯤꯅꯤ ꯍꯥꯏꯗꯅ ꯍꯤꯗꯥꯛ ꯂꯩꯔꯒ ꯐꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒꯁꯨ ꯏꯆꯟꯅꯨꯄꯤꯁꯤ ꯅꯥꯕ ꯁꯨꯡꯐ ꯐꯔꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯑꯁꯥꯏꯁꯤ ꯍꯟꯗꯛ ꯃꯔꯛ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯇꯤꯡꯅꯣꯛꯅꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯏꯆꯟꯅꯨꯄꯤꯗꯨ ꯄꯨꯔꯒ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯎꯕꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡꯁꯦ ꯐꯔꯅꯤ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯑꯗꯣ ꯍꯣꯔꯦꯟ ꯁꯤꯗꯩ ꯍꯟꯈ꯭ꯔꯒ ꯀꯕꯣꯛ ꯈꯔ ꯂꯩꯔꯒ ꯊꯣꯡꯒꯥꯟꯗ ꯊꯥꯗꯣꯛꯎ꯫ ꯉꯁꯤ ꯈꯛꯀꯤꯅꯤ ꯌꯥꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯅ ꯏꯆꯟꯅꯨꯄꯤꯁꯤ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯏꯃꯥꯗꯁꯨ ꯕꯕꯥꯅ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯥꯏꯕꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈ꯭ꯔꯦ ꯐꯔꯅꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏ꯫ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯒꯥꯟꯗ ꯀꯕꯣꯛ ꯈꯔ ꯊꯥꯗꯣꯛꯎ ꯍꯥꯏꯔꯛꯏ꯫ ꯑꯩ ꯍꯣꯔꯦꯟ ꯂꯩꯔꯛꯑꯒꯦ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯅꯍꯥꯟꯂ ꯀꯩꯅꯣ ꯏꯆꯦꯅ ꯏꯇꯩ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕꯩꯅꯤ ꯍꯥꯏꯗꯅ ꯀꯕꯣꯛ ꯑꯃ ꯄꯨꯔꯛꯄꯗꯣ ꯑꯉꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯦꯛ ꯄꯤꯁꯜꯂꯨꯔꯦ꯫ ꯑꯗꯨ ꯆꯥꯔꯨꯕꯗꯩꯔꯁꯨ ꯈꯪꯗ꯭ꯔꯦ ꯄꯤꯖꯔꯝꯃꯣꯏꯗꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯥꯟꯁꯜꯂꯛꯏ꯫ ꯃꯣꯏꯁꯨꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯃꯠꯇ ꯂꯥꯅꯤ ꯈꯪꯗꯕ ꯃꯣꯏꯅ ꯅꯨꯃꯤꯠꯇꯣ ꯃꯣꯏꯅ ꯂꯥꯏ ꯇꯤꯟ ꯃꯥꯌꯣꯛ ꯇꯤꯂꯣꯛꯅꯔꯨꯔꯒ ꯀꯕꯣꯛꯇꯨꯕꯨ ꯑꯩꯈꯣꯏꯗ ꯆꯥꯎ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯤꯔꯛꯏ꯫ ꯐꯔꯣꯏꯗꯣꯔꯤꯗ ꯃꯣꯏꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯔꯦꯁꯦ ꯃꯥꯟꯅꯕꯤꯔꯨꯔꯅꯨ ꯃꯊꯪ ꯄꯤꯔꯛꯄꯗ ꯆꯥꯔꯨꯗ꯭ꯔ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯁꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯄꯨꯐ ꯍꯦꯛ ꯐꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝꯁꯦ ꯍꯅꯨꯕꯤ ꯑꯃ ꯁꯨꯝ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯁꯨꯝ ꯃꯁꯥꯏꯗ ꯂꯩꯕ ꯃꯤꯅꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 4-5ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯐꯝꯁꯤꯁꯨ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯒꯤ ꯑꯍꯥꯡꯕ ꯏꯪꯈꯣꯜ ꯑꯗꯨ ꯃꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯌꯦꯟꯊꯣꯛꯅꯔꯒ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯌꯣꯟꯁꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯃꯤ ꯍꯣꯡꯉꯛꯑꯅꯤ ꯃꯤꯅ ꯂꯩꯈ꯭ꯔꯦ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯨꯏꯗꯦ ꯃꯐꯝꯗꯣ ꯀꯣꯛꯊꯣꯛ ꯁꯦꯡꯇꯣꯛꯄ ꯇꯧꯔꯒ ꯌꯨꯝꯁꯨ ꯊꯨꯅ ꯁꯥꯕ ꯍꯧꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯃꯐꯝꯗꯨꯗ ꯃꯤ ꯍꯣꯡꯉꯛꯑꯒ ꯀꯔꯤꯕꯨ ꯊꯣꯛꯑꯒꯗꯕ ꯍꯥꯏꯗꯅ ꯋꯥꯈꯟꯗ ꯑꯀꯤꯕ ꯑꯃꯃꯝꯗꯤ ꯄꯣꯛꯅꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯣꯡꯉꯛꯏꯕ ꯏꯃꯨꯡꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯌꯥꯝꯕ ꯏꯃꯨꯡꯅꯤ꯫ ꯌꯨꯝꯁꯨ ꯑꯗꯨꯝ ꯃꯊꯛ ꯃꯈꯥ ꯁꯥꯏ꯫
Sahi amadi makhoi imungsu mafam aduda yamna nungaina leizarami. Akhoi moi lakpadagi hana kiramba kayado wakhanda karisu taukhidre. Aduba numitudi aisu thaba halaga yumda numidang halakpada. Makhoiga akhoiga tainariba lokhong irama maseliba mapa adudagi. Usekla kaino khangde mi magogo nakopa makhondawna tauba ama aina maikei adomdagi tarami. Aduga hujiki mafam sidedum inkhonduda mi phana honga agasu. Makhoichu sambaluna adai mapado lengdawga mayama mahawalaga. Aisu numitudi adai mapa hek yoroppaga isada swai lauba hanagi thodo adaida thokiba singadu khangning hek ningsingami. Yumda ise prap changaga saksa thowaga ngahek pothaboina phone melaga sumangda leirami. Matam aduda anauba hongakpa imungdugi machin manau singsi makhoi masen dulan mathak aduda khana seinaba makhonsi aina tarami. Akhoigidi yumgi hek mamangni aduga akhoiromda olaga thongnaw amasu phali. Kaka hoi baji hoi su khanaba makhondo tarakpadagi makhoi su sumangda thongnarei. Aduga akhoi sumna wari sanarami. Kaino sibo ahandu leitaba zaro nutigi makhoi dulan mathak sida makhoi machin manau se dum khannai. Sokwaga yauraba zara khangde posai su langkai kokaiba makhon yamna tai. Adumna haidaringai baba sumagi rikso aduga yumda thaujalai. Aduga babana su imungda changdringai kainone moisibo khamtokpa changbiru siru hairei. Baba songna muk sangunu nangna mi khanaba khamaga kaidauge hairino ngayak leiraga dum phajakini hairamni. Babana muk sum nungaite taubane adu tasau handakse thaina dongna amuk haurabani ko sigi makhoiga khoiga tainariba lengdau paring sana hauriba mapa saida kaino makhonam na tai asaida ni ahalladuna poloi kribado aduna ide haibide haino nakhoi khara section jau hairei. Baba sauga kakaga na mo kaino mo he nang na hari dubo maduwa sembrane nang akhoi ki na wa hari ro hairame. Tasengmadi baba sau kaka su mamang da makhoch loina thengna khrabanina masa da khoktak chanarga leinari bane. Baba na dum na mukhaijalakpadu da makhosi ki ra bazane. Aisu makhoi da lakna ge haidana ina mo sumna hairame. Baba sau kaka baba na hari je asum bane. Aisu jowai yum da halakpada sigi asukpa songba mapa sida mi ma na he badong na tawri. Amuk haurabani hairame. Kakana muktanindre yare saranu adugi wado mi hujek in college da mi hongaktana leirasini usema hekek mi na hebadong na khongbani adu oiramgani hairei. Baba gaiga su makhoi ani na kibadu ubada amumuk yengnarga noame numitude su pak tumma yaramde. Aduna igi kada ngahak amuk hek sang mapanda muk thoraga phone melaga leiba dumaina sum tawraga lei. Numito sasu yamna sarame aduna su tumba se yadabani. Pung thengapa taramathoi tarakpa matam adu phau aise mapanda tullama puthowaga phone sum melaga leirame. Kona pungsu sum thengjalakpadu dai su hai sidi thenge tumurage adu kaido moi mathak singa sidi thenga phau mai thali tumdriba khangde ngasai khara khana khibaduda asumna ise mamangi yum madumna haiphet yengamaga changake tawrakpada aina karino ma ukhi haide yum madudagi akhoirumda olaga mi emana yengakpadawna madudai su wakhanda ka hena khanjalude makhoi mungi mi oiramgani khanna aisu aigi kada changaga dum tumtharame. Numito ise mangsu yamna nungaite ngasai akhoi mayam sum sumangda kaino pallaga phagi sum tongnakhibadu tawrira khangde. Imung aduda leiba ahal adu sire amukasu inkhol aduda mathau mangam pangthoni haidana tongnarame. Aisu maduda isada yamna kijarami mangduda aduga numitugi nonghe nganbagadi marang aina makhol ama tarei. Aisu maduda phuglangna hawgalaga sumangda senthoga yengamme. Matam aduda mamang thangbada leiba inkhol aduda anauba hongakpa imung adugi masanupa ama thauri yalame haidana hainarame. Aisu maduda yamna pakhalame. Baba hoi kaka hoi tawraga imung aduda sangubada makhoi machi manau singduna thauri yalamiba nupado lokthanaba kanna tawrame. Baba kaka hoi su sangsaluduna lokthabadu mating tawbirame. Aduga ngarang thengapho mathaki ka adu mai adum thale hairidusu nupado thauri yanaba tawriba jani. Aisu sum ningsing isada kiba ma poame. Mayam changana sibado loktharaga adum mathau mangam pangthokhi. Khoi imung manung su maduda sumna hainarame. Akhoina hainabaduni asigi inkonse karinomadi thoba ma soidana tawrakani haidana wathongna nungaiteda hainarame. Siriba nupadugi ka mana thauri yalamiba adusu akhoiromda olaga panba thungnawadugi ka aduda leiba miduni adumaina ka aduda thauri yalaga sikhibadagi
ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯂꯩꯕꯗꯨ ꯃꯗꯨ ꯅꯠꯇꯅ ꯑꯃ ꯑꯅꯤꯈꯛ ꯃꯄꯥꯟꯗ ꯂꯩꯍꯧꯕꯗꯨꯗꯤ ꯀꯤꯗꯅ ꯑꯃ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯔꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯅꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩꯗꯤ ꯆꯥꯛ ꯍꯦꯛ ꯊꯣꯛꯄꯒ ꯁꯨꯃꯥꯡꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥ ꯂꯥꯡꯉꯒ ꯂꯩꯕꯗꯨ ꯑꯩꯁꯨ ꯀꯤꯗꯅ ꯑꯗꯨꯝ ꯃꯄꯥꯟꯗ ꯀꯌꯥ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯄꯨꯡ ꯊꯦꯡꯉꯐꯥꯎ ꯐꯣꯟ ꯁꯨꯝ ꯃꯦꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯡꯒꯤ ꯌꯨꯝꯒꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯀꯥꯗꯨꯗ ꯄꯥꯜꯂꯤꯕ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯃꯤ ꯑꯃꯅ ꯍꯥꯡꯇꯣꯔꯛꯈꯤꯕ ꯃꯈꯣꯟꯁꯤ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯃꯤꯠ ꯃꯥꯏ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯉꯤ꯫ ꯋꯥꯈꯟꯗꯁꯨ ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯊꯣꯡꯅꯥꯎꯁꯦ ꯀꯨꯏꯔꯕꯅꯤ ꯍꯥꯡꯂꯨꯗꯕ, ꯑꯗꯨ ꯃꯊꯛꯁꯤꯗ ꯃꯤ ꯑꯃꯨꯛ ꯂꯩꯔꯖꯥꯔꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯀꯥꯗꯨꯗꯤ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗꯤ ꯅꯥꯝꯃꯈꯛ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯃꯤ ꯂꯩꯔꯒꯗꯤ ꯀꯥꯁꯦ ꯃꯩ ꯉꯥꯟꯅꯤ, ꯃꯤꯁꯨ ꯂꯩꯇꯕ ꯃꯥꯜꯂꯦ ꯑꯩꯅ ꯎꯕꯗꯗꯤ ꯀꯥ ꯃꯅꯨꯡ ꯑꯁꯤ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯁꯤꯅ ꯀꯅꯥꯅ ꯍꯥꯡꯇꯣꯛꯏꯖꯥꯠꯅꯣ ꯅꯤꯡꯉꯝꯃꯤ꯫ ꯁꯨꯝ ꯑꯩꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤꯉꯩ ꯊꯣꯡꯅꯥꯎꯗꯣ ꯑꯃꯨꯛ ꯃꯁꯥ ꯃꯇꯣꯝꯗ ꯇꯞꯅ ꯂꯣꯟꯁꯤꯟꯖꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯀꯤꯖꯗꯅ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯋꯥꯈꯟꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯊꯥꯏꯅꯗꯒꯤꯁꯨ ꯈꯔ ꯐꯔꯨꯔꯦ ꯇꯧꯔꯒ ꯑꯃꯨꯛ ꯍꯧꯔꯛꯑꯖꯥꯔ ꯇꯧꯔꯤꯁꯦ꯫ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯄꯣꯛꯏ, ꯃꯅꯨꯡꯗꯕꯨ ꯀꯅꯥꯕꯨ ꯂꯩꯗꯣꯔꯤꯒꯦ? ꯂꯩꯔꯒꯁꯨ ꯀꯤꯖꯗ꯭ꯔ ꯑꯁꯤꯒꯤ ꯀꯥ ꯑꯁꯤꯃꯛꯇꯗꯅꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈ꯭ꯔꯤꯗꯣ꯫ ꯑꯁ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯁꯨꯝ ꯇꯥꯁꯜꯂꯛꯑꯣꯏꯗꯣꯔꯤ ꯅꯤꯡꯉꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯇꯣꯛꯈꯤꯕ ꯃꯈꯣꯟꯁꯤ ꯑꯩꯅ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯑꯩꯅ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯇꯣꯛꯑꯒ ꯀꯤꯅ ꯌꯦꯡꯉꯨꯕꯗ ꯊꯣꯡꯅꯥꯎꯗꯣ ꯑꯃꯨꯛ ꯍꯥꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ, ꯑꯁꯤꯕꯨ ꯃꯤꯅ ꯇꯧꯔꯤꯖꯥꯔꯥ? ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯆꯠꯈꯤꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯇꯣꯛꯑꯔꯣꯏ ꯈꯟꯅ ꯑꯩꯁꯦ ꯐꯃꯨꯡꯗ ꯀꯥꯔꯒ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯁꯨ ꯊꯣꯡꯅꯥꯎ ꯑꯗꯣ ꯁꯨꯝ ꯄꯨꯡ ꯑꯊꯦꯡꯕꯗ ꯍꯥꯡꯇꯣꯔꯛꯄ ꯑꯃ ꯎꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯊꯦꯡꯅꯕꯗ ꯃꯊꯛ ꯊꯪꯕ ꯀꯥꯗꯨꯗ ꯀꯅꯥ ꯂꯩꯒꯦ ꯍꯪꯉꯨꯕꯗ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅ ꯀꯥꯗꯨꯗꯤ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯤ, ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯗꯨꯒ ꯀꯥꯗꯨꯒꯤ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯜꯂꯒ ꯄꯥꯟꯕ ꯊꯣꯡꯅꯥꯎꯗꯣ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯃꯤ ꯑꯃꯅ ꯑꯗꯨꯝ ꯍꯥꯡꯇꯣꯔꯛꯏ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯀꯥꯗꯨ ꯇꯝꯅꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯤꯕꯅꯦ, ꯑꯗꯣ ꯍꯣꯔꯦꯟ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯒꯦ ꯍꯥꯏꯔꯛꯏ꯫ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝ ꯑꯍꯤꯡ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯊꯣꯡꯅꯥꯎꯗꯣ ꯑꯗꯨꯝ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯀꯀꯥꯅ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯇꯣꯔꯛꯄꯗꯨ ꯌꯦꯡꯉꯨꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯍꯜ ꯍꯅꯨꯕꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯦꯞꯃꯤꯟꯅꯔꯒ ꯂꯩꯕ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤ꯫ ꯏꯃꯨꯡ ꯑꯗꯨꯁꯨ ꯂꯥꯏꯇꯤꯡ ꯈꯨꯔꯝꯕ ꯌꯥꯕ ꯈꯨꯔꯝꯃꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯝꯅꯔꯒ ꯂꯩꯔꯤ꯫ ꯊꯣꯡꯅꯥꯎꯗꯣ ꯃꯥꯏꯕꯅ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯁꯣꯜꯂꯒ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫